ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯂꯇꯥ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯈꯣꯏꯒꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯊꯥꯗꯣꯛꯂꯨꯔꯕ ꯃꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯇꯥꯅ ꯁꯣ ꯑꯗꯨ ꯍꯥꯡꯉꯤ꯫ ꯀꯣꯂꯤꯡ ꯂꯣꯏꯅꯃꯛ ꯈꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯣ ꯍꯥꯡꯂꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯉꯛꯏ꯫ ꯏꯪꯈꯣꯜ ꯁꯝꯕꯜꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯗꯦ, ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯃꯛ ꯆꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯁꯪꯅ ꯄꯨꯡꯁꯪ ꯁꯪꯏ꯫ ꯏꯪꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯗꯨꯁꯨ ꯅꯥꯄꯤꯅ ꯈꯨꯃꯨꯛ ꯋꯥꯡꯅ ꯂꯣꯏꯅꯃꯛ ꯍꯧꯔꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯂꯛꯂꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯂꯇꯥꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯪꯅꯕꯒꯤ ꯃꯥꯃ ꯊꯝꯕꯧ ꯑꯗꯨ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯌꯨꯝ ꯏꯪꯈꯣꯜ ꯁꯤꯠ ꯁꯦꯡꯕꯁꯤ ꯃꯍꯥꯛꯅ ꯇꯧꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯗꯤ ꯉꯝꯂꯔꯣꯏ." ꯃꯃꯥ ꯂꯇꯥꯗꯨ ꯊꯝꯕꯧ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕꯅꯤ꯫ ꯂꯇꯥꯕꯨ ꯎꯕꯗ ꯊꯝꯕꯧ ꯑꯗꯨ ꯃꯄꯤ ꯔꯥꯁꯤꯟ ꯀꯞꯊꯣꯛꯆꯔꯛꯂꯝꯃꯤ꯫ "ꯂꯇꯥ, ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯆꯍꯤ ꯆꯥ ꯀꯌꯥꯅꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯗꯣ? ꯅꯃꯥ ꯅꯆꯥ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯊꯟꯗ ꯂꯥꯛꯄ꯭ꯔꯥ?" ꯂꯇꯥꯅ "ꯗꯥꯗꯥ, ꯏꯃꯥ ꯏꯆꯥ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯤ꯫ ꯃꯐꯝ ꯑꯁꯤꯅ ꯁꯥꯐꯔꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ." ꯊꯝꯕꯧꯅ "ꯐꯔꯦꯗ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯏꯕꯦꯝꯃ꯫ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯗꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯒꯦꯠ ꯑꯗꯨꯃꯛꯇꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯕꯅꯤꯅ ꯃꯅꯨꯡ ꯆꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯪꯆꯤꯠ ꯂꯥꯡꯐꯝꯅꯤꯅꯦ꯫ ꯂꯥꯎ ꯂꯥꯎ ꯂꯥꯎ." ꯊꯝꯕꯧꯒ ꯂꯣꯏꯅꯅ ꯂꯇꯥꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯍꯦꯂꯣ ꯒꯥꯏꯁ, ꯔꯃꯤ ꯁꯔꯀꯜ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯐꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ 100% ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯦꯞ ꯑꯃꯈꯛꯅꯤ꯫ ꯔꯃꯤ ꯁꯔꯀꯜ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ 1 crore ꯍꯦꯟꯅ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯕꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯒꯦꯝ ꯃꯣꯗꯇ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯑꯦꯞ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐꯦꯁ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯏ-ꯄꯦ ꯗꯤꯄꯣꯖꯤꯠ ꯃꯦꯊꯗꯁꯨ ꯐꯪꯒꯅꯤ꯫ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ, ꯄꯦꯇꯤꯑꯦꯝ, ꯐꯣꯟꯄꯦ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯝꯅ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 2,000 ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ꯫ ꯑꯦꯞ ꯑꯁꯤ ꯅꯍꯥꯛꯀꯤ ꯐꯣꯟꯗ ꯍꯦꯡ ꯆꯠꯄ ꯂꯩꯇꯅ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯇ ꯂꯤꯡ ꯑꯗꯨ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯗꯨꯗꯒꯤ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯣ, ꯑꯗꯨꯒ ꯂꯨꯄꯥ 2,000ꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯔꯃꯤ ꯑꯁꯤ ꯁꯥꯟꯅꯔꯒ ꯁꯦꯜ ꯇꯥꯜꯂꯁꯤ꯫ ꯍꯥꯏꯖꯔꯤꯕ ꯑꯦꯞ ꯑꯁꯤ ꯐꯥꯏꯅꯦꯜꯁꯦ ꯔꯤꯛꯁꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯗꯣꯝꯅ ꯗꯥꯏꯇꯗꯤ ꯏꯁꯥꯅ ꯄꯨꯕꯤꯒꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯇꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯣ, ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯁꯤꯗꯣ ꯅꯪꯅꯗꯤ ꯃꯁꯛ ꯈꯪꯂꯔꯣꯏ꯫ ꯑꯃꯁꯤꯅꯅꯦ ꯅꯪꯒꯤ ꯍꯦꯛ ꯅꯄꯨꯅꯤ, ꯅꯪꯒꯤ ꯕꯕꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯅꯤ꯫ ꯑꯃꯁꯤꯅ ꯅꯍꯥꯛꯀꯤ ꯅꯕꯣꯛꯅꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯉꯥꯛꯇꯅꯤ." ꯔꯥꯍꯨꯜꯅ "ꯏꯃꯥ, ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯕ ꯏꯃꯥ?" ꯂꯇꯥꯅ "ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯤ꯫ ꯇꯥ ꯊꯝꯕꯧ, ꯆꯪꯉꯁꯤ꯫ ꯌꯨꯝꯒꯤ ꯁꯣ ꯑꯁꯤ ꯇꯥ ꯊꯝꯕꯧꯅ ꯍꯥꯡꯗꯣꯛꯄꯤꯔꯣ." ꯁꯣ ꯑꯗꯨ ꯍꯥꯡꯉꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯌꯨꯝ ꯑꯣꯏꯔꯕꯅꯤꯅ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯑꯃ ꯄꯥꯏ꯫ ꯏꯃꯨꯡ ꯑꯗꯣꯝꯗ ꯍꯨꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯈꯣꯡ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗꯤ ꯀꯣꯔꯣ ꯀꯥꯔꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥ ꯊꯥꯗꯣꯛꯂꯨꯔꯕꯅꯤꯅ ꯊꯝꯕꯧꯅ ꯇꯧꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝ ꯑꯗꯨ ꯐꯥꯎꯕ ꯁꯦꯡꯗꯣꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯗꯨ ꯂꯦꯞꯇꯨꯅ ꯁꯦꯡꯂꯛꯄꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯂꯪꯇ꯭ꯔꯤꯛ ꯂꯪ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯣꯡꯂꯤꯕꯁꯤ ꯁꯦꯡꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ꯫ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯉꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄꯁꯤꯗ ꯃꯁꯥꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯇꯧ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛ ꯑꯗꯨ ꯂꯇꯥꯅ ꯊꯣꯡꯉꯤ꯫ ꯆꯥꯛꯈꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯔꯥꯍꯨꯜꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯀꯥ ꯐꯅꯌꯥꯝ ꯆꯥꯎꯏ꯫ ꯆꯥꯎꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯅꯔꯝꯕꯒꯤ ꯌꯨꯝꯁꯥꯅꯤ ꯁꯥꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯒꯗꯧꯔꯤ꯫ ꯌꯨꯝꯅ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯇꯥꯅ "ꯏꯕꯨꯡꯉꯣ, ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯪ ꯊꯣꯛꯈ꯭ꯔꯒꯅꯨꯀꯣ, ꯆꯥꯛ ꯑꯗꯨꯃꯛ ꯆꯥꯔꯁꯤ꯫ ꯑꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯈꯪꯅꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯂꯣꯏꯅꯃꯛ ꯈꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒ ꯍꯧꯃꯤꯟꯅꯕ ꯅꯃꯥꯟꯅꯕ ꯀꯌꯥꯁꯨ ꯂꯩꯕꯅꯤ." ꯔꯥꯍꯨꯜꯅ "ꯍꯣꯏ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯀꯗꯥꯏꯗ ꯇꯨꯝꯒꯗꯕꯅꯣ? ꯀꯥꯁꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤ." ꯂꯇꯥꯅ "ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯁꯤ꯫ ꯇꯨ ꯑꯁꯣꯝꯗ ꯅꯪꯒꯤ ꯃꯥꯃ ꯊꯝꯕꯧꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯕ ꯀꯥ ꯑꯁꯤ ꯃꯁꯤꯗ ꯇꯨꯝꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯗꯁꯨ ꯃꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯃꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯅ ꯍꯤꯞꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯤ꯫ ꯇꯨꯝꯅ ꯍꯤꯞꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯈ꯭ꯔꯤ꯫
yung masimabuk maratapi makoy da aki tu zungbasu kari matalayramdi mi khonba mi bu kongadaba yum amani adu bu numidangi matamasida nakala maromdana mani thoyado mayumda leibado yai aina jaramdi mayumdadi mahagi kaadda mathang khakta tumbani aibo horen ahingu pharak tarakadu sanani ay maram sadana pangkida kireda kigan kidraba ina handa kirak libasibo asidi ay khoi giyabni itawra hulhoi yumdu nati kana disi sakyu sarabani tumnaba tawri ngaida mapa sanama sadu sanga I aduga ibungo ay asi famda lekpa satlagi namana sani gari no tanaraga seksina leiramako thong hangba yari numidang mi laklabasu hangba yari ko hauzik se lekai asi tamnaribani nebungo masi hai haidana kibadi tawunu nipa thu aphana kaurak labasi khumba yari ko nangna kirabadi namaga puna tuminaru ai khoige ka shomda ipa satli nangki ma mohosu thongal adum na ngairaga leirabani asi hairamlaga sanama sadu satkri phana tamnarabasu aki akhang puk labasu misimina yawrabadina tawra yadabadina asi famde lekpani mahangna satkhribado mapa hek satkhibaga mani thoyado mabuk ado tayang wakhal inung nungai saramdi Waida, ay sui thana tumba kigado sarukpudi asum kada imaga puna tuminarugi mamaga makoyani du tumi hausikti matam su hausinkri ahingi matam oisilakli mama tharo dudi krok na khoklaga tumi mani thoi dudi hausik phawba tumba yadi tung taramathoi makai tara phawba wakhal mon khanra lei sari masini miyoibana wakhal yamna khallabadi tumba hatli haibado aibu ikawu kawi pahabana pirakpa lairik adudi marub rahul hoigi mayumda adumak thamlamlabani madu hayeng seraga mukta loksaludravadi yaroi hayeng wai pabana thiraklabadi aini lathokpani haibadu irai lain doma khanglagani tumnaba tawragida as puksu kana nungairakini tawribasi matangsida asai numidang oiramnasu khong hamasi thimdokhrabani haibani hausik amuk tawraklibasibo ahingi matam sidabo aiba thoklagadrani khangsilagida ima su haudokpa nungaiti masadu kiri ga tawbani makhongdi kanna hamninglei mani thoyado khangba yaba phasena khang adu mamai thangda khang mangamlakri ima as ai program nungairakti khong amukta hamlukhigi ima nang amukta ngaigiro mama tharo tumba phabiduna ai hawatpaga ngamroi selo nipana bu kibra selo mani thoyado kina makhong hamning badunadi yadabnina khong na bu hamning labadi kaigi mamai da bu hamjele haibido marumangni makhoi gi maning adom da sanga I amang sangrusu inang angana leirabani panglap lapadi nati khong thang taramuk thanglaga damak leiri larden thangmoi siyarak lebasibo kana bu kidon pung baru hudi tagadawri para amang sangda sanga I thong ado lonsen makong ham hork matamsida mapalomda kanagumba amana mahak ngairaga leibagumna masada ado magphawi kari wakhalagi nu khangbe mahakchu mahangna makong hamni basi mamana ngaibiri bani haidana ado mak wakhal tawraga leisari kisen marolama nungai tabani ima singai bu goram lagani haibani ima ngahak ngayu ko ai loirakadawri mapaldagi hoi haidana mamagi khonjal manba amana khumlak lami mahakse thoina khanjiluba tawri makhong hamadu makha satharaga do makhani asumna hamninge sel asida amang sangi mamang thongado kok thilai loiro koimali haibigi maungdani tawrak libasi mani thoina ima loidore haibani loire ima ekhoi ma simako ngaingom khidre loiratuna thongado hangdorakpada mapaladi kanamata leramdi ima sanga silao matam thieng leko mani thoi mama bu koi ko kana sulaiti amuk khangning sanga ami masai thora khibado mathandani haibado masin sanga patani khangki kirak liba pantharu rabadi kaya wayong saroi khan maning thonga dom na sensilak lami aduga thonga do gam lawn lon sili shor pibi kam na hori karino ai haushiki do
para makhoi ka sang I mama di isi kai tumnur lemi madu bu uda masadu tu khyau sung phamung da phallau na soka I phajim na makok da kupsilaga lei karino masai aina kauda khumli budura kana do lai oramudi aski bu kisilak ida aina ngasai itom daga thokdana khong ham nu ribudu bo ashum na masil da soli ngaida makhoi gi mamang thong ado kok haidna thilak lami mani thoi gi masado swai lauri masamu pumbado akibana pungpang sinkhri ahingi matam su thangsilak lei handakti yumdigi mapal thokpashi yadri ima sui si khayadumak tomi adubo tumthau haiba sungya yadribasina karibo oiribno ashaidigi aina tumma themlibsi khong amuk hamningi amamuk tawi amamuk tawi tumba yadri kanadi asumna sumak tawraga leirabadi sasi soklagani ai nakonga sidi yarpis thinjalaga isai taraga damak leiragi marai tumjakrasani asumna mani thoyado tumba themlamni matamni dumak haugjengki nong sunga thoraklami nonga lakpaga mani thoyado rahuloi gi mayum tamna lai mayum madudi thonglon silag lairibani mama dagi suadu lawraga laklibani imung da sanglagi aduga babagi lairik ado madu lawragi madu lawdrapadi ai soidna siwatai babagi masing matamakni thong adu hangdokga imung tamna parap sang I table mathak tu da lairiba lairik adu tap lawna pai lairik asi hek pai bagani mi kana su leitraba yum masida ayuki matama simakda mayai ka romda mapalom dagi miyoi taruk tarit muk sanglakpagi khongthang makhol khara tarak lami madu butabada mani thoyado kana no haidna hanna onthorei kana no haidna hanna onthorka matamdadi kana su leiramdi ta singnamakti mamangi matamna mahangna mapagi leirik pakhibado ona taina rabani laya kaibagi oina mahangna pakhrabani masadu tu somi kana su leitrabaduda lairik adu pairiga mapalomda parap thoglai adu thong ado so setna lon silam mayum tamna satkri ayuki matam sida mahak ado masadu thukat poi kai boy mayum tamna lakpaduda mama tharona ibungo nangbu kodai satluribano I nangna pairiba lairik aduna kari lairik no madubu ai ukigum tawrida mani thoina ima ai khoi ya hana tamnaram lairik ni aine lawrakpani nangdi tamnaba loiraba lairik adu kaidawdoiba lawra ibadubo ima ai lairik sumpagi haidana tawnida mamagi matamdo sana takhibado mayek singna tahaudri adugi tawni ma phari ado ai sura holhoigi inkolado madu amukta saluge tawbani sho thamba madu da soleiramdi nangbu paibra mani thoina ima pai ai sungi hak sangluki ge haidna so sipubani asema ado ima bui thanda satpi gadabra ai thanda satrabadi kanaga satminagani mani thoina ima aidi sanghaningdreda mi kana su leitabuda imana sangye hairabdi babaga kok sangu kaino nangi baba haudoi sarup kai mamai oina naluragi ai sele shodo pairaga tharo adu satkri mani thoyadu mamana satkhribado masadu singnana yengaga lehawi babagi le asi ai mafam sana mukta thamluki maduga pungninga sikhara inglagani hausikidubo imana satkhribasi aisu mathung inarudaba yadi mathana daga thadokpa yapodeko asumna mani thoyadsu lairik adu mafam sana thamlamlaga adu mamagi matung inaba satkri asumna nuin mari mangani de du makhausenkri amaromna rahul ladsu mayum honglakpadagi akidu zungba amata yaudra mama masado nungaina lairi inkol sambal singadusu set nana singtokli napi na pungsong songlamdusu thambau tawraga loina mak singtoklami adubo amaromda mani thoyadri makhoigi leikai aduda leibdo wakhal adu ingung nungnang yumdagi mapal kaya su thoktabaga oibani rahul naga satkibaga mahak adu boring amai su na leirami kanati masidi ai aswai phawa koiba thukludravani yararoi isasi boring adu mak suraga lei haibani itaw rahul adubo hoidai phone batawida rahul da call toksili rahul su khudakta pai I mani thoina itaw nang munungai bro hek sat khibadagi phone ga mukta tawraktene
ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯇꯥꯎ ꯑꯁ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯥꯎꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯁꯥꯎꯅꯨꯀꯣ ꯑꯗꯣ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯣꯏꯊꯣꯔꯛꯎꯗꯅ ꯏꯇꯥꯎ ꯃꯅꯤ ꯊꯣꯏꯅ ꯑꯗꯨꯕꯨꯗꯤ ꯂꯥꯛꯇꯣꯏꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯍꯩ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯤ ꯉꯁꯤꯕꯨꯗꯤ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯕꯁꯨ ꯑꯁꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯇꯥꯎ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯉꯥꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯅꯤ ꯊꯣꯏꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯏꯇꯥꯎ ꯑꯗꯣ ꯑꯩꯁꯨ ꯊꯝꯂꯒꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯇꯧꯔꯛꯂꯒꯦ ꯑꯩ ꯑꯁꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ ꯃꯅꯤ ꯊꯣꯏ ꯑꯗꯣ ꯔꯥꯍꯨꯜꯗꯤ ꯑꯁꯣꯝꯗ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅ ꯂꯩꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯈꯨꯜ ꯊꯪꯅꯕ ꯑꯗꯣꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯊꯣꯔꯛꯂꯤꯕꯅꯤ ꯁꯥꯏꯀꯜꯗꯅꯤ ꯃꯍꯥꯛꯅ ꯊꯣꯔꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯜꯂꯛꯄꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯃꯁꯥꯗꯨ ꯑꯃꯨꯛꯁꯨ ꯑꯀꯤꯕꯒꯨꯝ ꯄꯣꯛꯏ ꯀꯔꯤꯅꯣ ꯆꯠꯂꯒꯦꯗ ꯃꯈꯣꯏ ꯌꯨꯝ ꯑꯁꯤ ꯌꯦꯡꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯏꯁꯥꯁꯤ ꯏꯁꯤꯡ ꯆꯤꯡꯁꯟꯕꯒꯨꯝ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯩꯈꯤꯗꯕꯗꯒꯤ ꯃꯍꯩ ꯄꯪꯀꯤꯗ ꯀꯤꯅꯔꯤ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯕꯁꯨ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄꯗꯤ ꯈꯔ ꯑꯗꯨꯃꯛ ꯈꯧꯇꯛ ꯆꯥꯅꯔꯝꯃꯤ ꯃꯅꯤ ꯊꯣꯏ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯊꯪꯅꯕ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯂꯣꯏꯅꯔꯝꯕ ꯃꯔꯨꯞ ꯃꯄꯤꯖꯥ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯃꯈꯛ ꯃꯅꯤ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯉꯛꯑꯝꯃꯤ ꯃꯅꯤ ꯊꯣꯏꯅ ꯃꯥꯃꯗꯤ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯅꯤ ꯅꯤꯄꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯪ ꯎꯕꯁꯤꯗ ꯆꯪꯉꯛꯂꯤꯕꯅꯤ ꯉꯥꯏꯈꯣꯅꯤ ꯅꯄꯥ ꯍꯣꯏꯗꯨꯕꯨ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩꯁꯨ ꯅꯈꯣꯏ ꯈꯨꯜꯗ ꯂꯥꯛꯇꯕꯒ ꯀꯨꯏꯔꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯃꯅꯤ ꯊꯣꯏꯅ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯗꯤ ꯑꯁꯨꯝ ꯂꯩꯔꯤ ꯑꯅꯥ ꯑꯌꯦꯛꯄꯨꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯃꯥꯃꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯤꯄꯥꯗꯨ ꯂꯠꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥꯗꯣ ꯊꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯃꯆꯥꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯅꯤꯄꯥꯅꯤ ꯃꯃꯤꯡꯅ ꯊꯣꯏꯁꯥ ꯀꯧꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯁꯨ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤ ꯉꯁꯥꯏ ꯆꯥꯛꯆꯥ ꯇꯣꯛꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ ꯃꯍꯥꯛꯀꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯈꯣꯟꯖꯤꯟ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ ꯃꯊꯟꯇ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯜ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯂꯜꯂꯛꯄꯗꯅꯤ ꯃꯁꯥꯗꯤ ꯈꯔ ꯈꯧꯇꯛ ꯆꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣꯝꯗꯒꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯁꯥꯏꯀꯜ ꯊꯧꯔꯛꯂꯝꯕꯗꯣ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯌꯨꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯁꯨ ꯎꯗꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯑꯃꯨꯛ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯂꯒ ꯂꯩꯔꯤꯕ ꯁꯥꯂꯥ ꯑꯩꯅꯗꯤ ꯇꯣꯏꯅ ꯆꯪꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯑꯩ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯗꯣ ꯍꯣꯔꯦꯟ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯅꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯈꯝꯂꯝꯂꯒ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯛꯏ ꯒꯦꯠ ꯑꯗꯨ ꯐꯥꯎꯕꯗꯤ ꯁꯣ ꯂꯣꯜꯂꯝꯗꯦ ꯃꯌꯥꯏ ꯀꯥꯔꯒ ꯂꯩꯔꯝꯃꯤ ꯄꯔꯞ ꯆꯪꯉꯛꯄꯗ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯠ ꯂꯩꯁꯤꯜꯂꯒ ꯆꯪꯈꯤꯕꯒꯨꯝ ꯃꯅꯤ ꯊꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯅꯥꯛꯆꯦꯠꯅꯅ ꯎꯍꯧꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ ꯏꯃꯥ ꯑꯣꯏꯔꯕ ꯁꯥꯠꯂ ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯝꯁꯤꯜꯂꯛꯂꯤ ꯃꯝꯁꯨ ꯇꯧꯁꯤꯜꯂꯛꯂꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯤ ꯏꯃꯥ ꯍꯣꯔꯦꯟ ꯅꯊꯟꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯈꯣꯏ ꯏꯃꯥꯁꯤꯃꯀꯣ ꯄꯔꯞ ꯆꯪꯉꯤ ꯌꯦꯅꯈꯥꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯌꯦꯅꯈꯥꯗꯨꯗ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝꯅ ꯑꯃꯨꯛ ꯃꯁꯥꯗꯨꯗ ꯁꯥꯃꯤꯟ ꯑꯃ ꯐꯪꯉꯤ ꯍꯨꯠ ꯂꯥꯎꯅ ꯂꯩꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯑꯀꯣꯏꯕꯁꯤꯗ ꯅꯨꯡꯁꯤꯠꯅ ꯎꯔꯨ ꯁꯤꯠꯆꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯤꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯁꯥꯠꯂ ꯃꯝꯕꯗꯤ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯕꯒ ꯑꯥꯗ ꯃꯈꯣꯏꯒꯤ ꯍꯋꯥꯏ ꯃꯨꯕꯤ ꯊꯥꯕ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯃ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ ꯄꯔꯞ ꯆꯪꯉꯛꯏ ꯍꯋꯥꯏ ꯃꯨꯕꯤ ꯊꯥꯔꯤꯕ ꯐꯩꯌꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯀꯣꯛꯇꯨꯗ ꯐꯤ ꯑꯃꯨꯕ ꯑꯃ ꯌꯦꯠ ꯃꯁꯥꯗꯨ ꯅꯣꯝꯅꯤ ꯐꯝꯃꯒ ꯍꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯎꯕꯗꯅꯤ ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯕꯨ ꯈꯨꯝꯗꯦ
ꯅꯥꯟꯅꯦ ꯃꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥ ꯅꯠꯇ꯭ꯔꯕ ꯁꯥꯠꯂ ꯏꯃꯥ ꯏꯃꯥ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯐꯥꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯝꯗꯥꯏꯗ ꯆꯤꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅꯃꯛ ꯊꯣꯛꯍꯧꯗꯕ ꯌꯥꯔꯦ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯝꯗꯤ ꯑꯗꯨꯃꯛ ꯃꯝꯁꯤꯜꯂꯛꯏ ꯃꯅꯤꯊꯣꯏ ꯑꯗꯨ ꯃꯀꯣꯛ ꯄꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯏ ꯒꯦꯠ ꯑꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯅꯝꯃꯒ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤ ꯇꯥꯅꯕ ꯀꯧꯔꯛꯏ ꯌꯨꯝꯊꯪꯅꯕꯁꯤ ꯃꯤꯗꯤ ꯏꯇꯥꯛ ꯇꯥꯛꯄꯅꯤ ꯃꯥꯃꯥ ꯃꯥꯃꯥ ꯇꯥꯕ꯭ꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯑꯗꯨꯕꯨ ꯇꯥꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕꯗꯨꯁꯨ ꯌꯨꯝꯗꯣꯡꯄꯣꯛꯅꯤ ꯅꯤꯄꯥ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ ꯇꯥꯗ꯭ꯔꯦꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯡ ꯑꯁꯣꯝꯗ ꯍꯪꯉꯣꯏꯔꯥ ꯅꯠꯇꯦ ꯍꯪꯉꯣꯏꯅꯕꯨ ꯑꯁꯨꯝꯅ ꯆꯥꯎꯕ ꯍꯧꯅꯕ꯭ꯔꯥ ꯍꯪꯉꯣꯏꯗꯧꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩ ꯊꯨꯅꯃꯛ ꯊꯣꯛꯍꯧꯗꯕ ꯌꯥꯗ꯭ꯔꯤ ꯒꯦꯠ ꯑꯗꯨ ꯅꯝꯃꯤ ꯍꯥꯡꯕ ꯌꯥꯗꯦ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯐꯠ ꯐꯠ ꯀꯥꯎꯁꯜꯂꯤ ꯃꯃꯩ ꯊꯪꯗꯗꯤ ꯁꯣ ꯑꯗꯨ ꯐꯀꯥꯏꯔꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯒꯦꯠ ꯋꯥꯡꯃꯗ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨꯗ ꯅꯟꯁꯤꯜꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯥꯏ ꯄꯟꯊꯗꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯒꯦꯠ ꯑꯗꯨꯗꯤ ꯁꯕꯥꯛ ꯐꯥꯛꯀꯩ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯊꯥꯔꯣ ꯑꯃꯗꯤ ꯃꯄꯥ ꯁꯅꯥ ꯃꯆꯥꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝ ꯃꯆꯥꯅꯤꯄꯥꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥꯅ ꯁꯥꯏꯀꯜ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯅꯥ ꯃꯆꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯤꯅꯤ ꯑꯩꯈꯣꯏꯅꯗꯤ ꯊꯤꯕꯗ ꯂꯋꯥꯏ ꯁꯥꯠꯂꯤ ꯅꯪ ꯑꯃꯀꯣ ꯆꯠꯀꯦ ꯈꯣꯠꯀꯦ ꯀꯥꯁꯤ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯥ ꯃꯅꯤꯊꯣꯏ ꯑꯗꯨ ꯈꯨꯝꯗꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯁꯥꯏꯀꯜ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯥꯝꯂꯒ ꯊꯝꯃꯝꯃꯤ ꯊꯥꯔꯣꯅ ꯃꯄꯥ ꯅꯆꯥꯅꯤꯄꯥꯁꯤ ꯃꯤꯍꯨꯜ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯍꯥꯛꯄꯨ ꯃꯤꯒ ꯈꯟꯅ ꯆꯩꯅꯕ ꯊꯣꯔꯛꯂꯕ ꯁꯥꯠꯂ ꯁꯅꯥ ꯃꯆꯥꯅ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯣꯏꯗ ꯅꯆꯥꯅꯤꯄꯥꯁꯤ ꯃꯤ ꯈꯠꯅꯒꯗꯕ ꯅꯠꯇꯦꯅꯤ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯁꯤꯐꯝꯗ ꯂꯦꯛꯄ ꯆꯠꯂꯔꯣꯏ ꯌꯨꯝꯗ ꯄꯣꯊꯥꯔꯒꯦ ꯃꯈꯣꯏ ꯈꯔ ꯃꯥꯏ ꯂꯦꯛꯆꯔꯁꯤꯅꯤ ꯃꯅꯤꯊꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯧꯈ꯭ꯔꯤꯕ ꯃꯃꯤꯠꯇ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯂꯩꯖꯔꯤ ꯃꯃꯥ ꯃꯄꯥꯅꯤ ꯑꯗꯨꯅ ꯃꯆꯥꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦꯅ ꯍꯪꯂꯤ ꯃꯅꯤꯊꯣꯏꯅ ꯏꯃꯥ ꯅꯪꯕꯨ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯅꯦ ꯂꯇꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯨꯕ꯭ꯔꯅꯤ ꯏꯃꯥ ꯊꯥꯔꯣꯅ ꯑꯩꯗꯤ ꯆꯪꯂꯨꯗꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯪꯗ꯭ꯔꯦꯗ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯅꯍꯥꯛꯄꯨ ꯆꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯅꯤꯊꯣꯏꯅ ꯆꯪꯗꯦꯗ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯌꯦꯡꯈꯩꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯁꯅꯥ ꯃꯆꯥꯅ ꯀꯔꯤꯕꯨ ꯇꯧꯔꯒꯦꯅꯦ ꯏꯁꯥꯕꯣ ꯏꯄꯥꯅ ꯏꯊꯟꯅ ꯆꯪꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯏꯊꯟꯅꯇ ꯆꯪꯂꯨꯔꯤꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯀꯔꯤꯒ ꯊꯦꯡꯅꯔꯛꯄꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯥꯏ ꯊꯦꯡꯅꯔꯛꯑꯦꯒ ꯍꯥꯏꯗꯧ ꯃꯥꯜꯂꯤꯗ ꯃꯅꯤꯊꯣꯏꯅ ꯕꯥꯕꯥ ꯑꯁꯦꯡꯕꯅꯤ ꯑꯩ ꯆꯪꯂꯨꯕꯅꯤ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯕꯗꯣ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯇꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯁꯅꯥ ꯃꯆꯥꯗꯨꯗꯤ ꯊꯥꯖꯗꯦ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯃꯥ ꯊꯥꯔꯣꯗꯨꯗꯤ ꯃꯆꯥꯅꯤꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯔꯝꯃꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕꯁꯨ ꯄꯣꯛꯑꯝꯃꯤ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥꯁꯨ ꯆꯪꯂꯔꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯧꯖꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯔꯥꯏ ꯀꯪꯂꯒ ꯃꯥꯡꯖꯈ꯭ꯔꯁꯅꯤ ꯑꯗꯨ ꯌꯧꯅ ꯇꯝꯅꯔꯕꯀꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯗꯨꯅ ꯇꯧꯕꯒꯤ ꯑꯣꯏꯔꯤꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯗꯣ